Khudakta Assembly meepham phamlaga houjik lamdam asida thokliba Irangsigi waroishin Khudakta Puraku haiba demand ngasidagi Communist Party of India Manipur State Council na hunger strike chathaba Houkhre. Ngasidagi hauraga numit humni chathagadaba hunger strike ki khongjang adu ngasi Imphal East District CPI na sinduna lamlai Assembly constituency gi manung chana leiba Irabot Park ta hudokhe. Chara henbagi khongjang aduda Imphal East District Local Council ge Comrade Singh amade Khundrakpam lamlai Khurai, Andro, Khetrigao, Kairao, Hengang, Amade. Thongzu Assembly constituency na chingba party members sing na su sarugya ke. Assembly meepham phamu, Manipuri wathok parliament mikal mamang da loishilu. Kuki militant singa chathariba suspension of operation Khudakta hando o. NRC Khudakta chatna hangada bane. Manipur wathoki waroishin political na purakada bane amade. Manipur ge saktam kaibe yaroi haiba na chingba play card kya season na duna. Chathakiba khongjang aduga mari leinana CPI Manipur State Council ge Assistant Secretary M Joy Kumar Luwang na hai chathariba chara henbagi khongjang asi ngasidagi hauraga numit humni chupna tongan mafam singda chathagane CPI na taliba demand sing karigumba lengak na thabak to onthoraktrabade party na miyam ga loinana akanba khongjang makhata na changsin thigani haina bangna makhata ke ngasigi khongjang aduda hanigi CPI Manipur State Council ge Secretary L Sotin Kumar amadi RK Amusna na chingbana khongjang adugi matang da wangang ke तो we have a government section we have a governor kaya ruk narkre loine na 10 political party da so koina koi party ki mai ke issue thamba ya wo pham thamduna koi khongjang kaya chatamin da kare loine na Delhi da chatuna koi Delhi gi jantar mantar da koi numit humni sumna adumba khongjang chataduna Manipur gi wathek che Khudakta solution poro haiba adumba gi wafam yamam chatakare adunga siba oda numit humni se koi hangar sak chatagani Chathariba khongjang ase masidna bo amuk mai paktraba adogadi hena kanba khongjang kaya aigoi CPI na Manipur gi miyam ga loinana sanction minakani aibase press media gi kuthangda akoi thamjari